ꯆꯠꯂꯤꯕ ꯊꯥꯁꯤꯒꯤ ꯀꯨꯟꯃꯔꯤꯗꯒꯤ ꯀꯨꯟꯅꯤꯄꯥꯟ ꯐꯥꯎꯕ ꯑꯣꯗꯤꯁꯥꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕ ꯖꯨꯅꯤꯌꯔ ꯔꯦꯗ ꯀ꯭ꯔꯣꯁ ꯁ꯭ꯇꯗꯤ ꯑꯦꯟ ꯇ꯭ꯔꯦꯅꯤꯡ ꯀꯦꯝꯞꯗ ꯁꯔꯨꯛ ꯌꯥꯒꯗꯕ ꯃꯅꯤꯄꯨꯔꯒꯤ IRCS ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆ ꯖꯨꯅꯤꯌꯔ ꯔꯦꯗ ꯀ꯭ꯔꯣꯁ ꯇꯤꯝ ngasi ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ IRCS ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆ JRCꯒꯤ ꯇꯤꯝ ꯑꯁꯤ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯀꯤ ꯆꯤꯌꯔꯃꯦꯟ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝ ꯂꯨꯆꯤꯡꯗꯨꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏ 13ꯅ ꯁꯥꯕ ꯇꯤꯝ ꯑꯁꯤꯗ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯗꯣꯛꯇꯔ ꯂꯥꯏꯁ꯭ꯔꯝ ꯃꯪꯂꯦꯝ, ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯊꯣꯛꯄꯝ ꯅꯕꯆꯟꯗ꯭ꯔ, ꯇ꯭ꯔꯦꯖꯔꯔ ꯄ꯭ꯔꯦꯝꯖꯤꯠ ꯅꯥꯎꯔꯣꯏꯕꯝ, ꯁ꯭ꯇꯦꯠ ꯌꯨꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯈꯨꯟꯗꯣꯡꯕꯝ ꯖꯗꯨ ꯑꯃꯗꯤ ꯖꯣꯅꯣꯁꯇꯣꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯂꯦꯛꯆꯔꯔ ꯆꯨꯡꯈꯥꯝ ꯏꯟꯗꯤꯔꯥꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝꯅ ngasi ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯤꯕ ꯃꯅꯤꯄꯨꯔ ꯇꯤꯝ ꯑꯁꯤꯅ ꯑꯦꯀꯥꯗꯦꯃꯤꯛ ꯑꯃꯗꯤ ꯅꯟ ꯑꯦꯀꯥꯗꯦꯃꯤꯛ ꯏꯚꯦꯟꯠ ꯀꯌꯥꯗ ꯀꯝꯄꯤꯇꯤꯁꯟ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ JRC ꯇꯤꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯅꯕꯁꯨ ꯍꯣꯠꯅꯒꯦ, ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ ꯍꯥꯏꯈꯤ꯫ तोगान मणिपुर की JRC स्कूल मैम टीम लोनना उड़ीसा की भुवनेश्वर JRC जूनियर रेड क्रॉस स्टडी एंड ट्रेनिंग कैंप चकदौरी कॉम्पिटिशन मैम एकेडमिक कॉम्पिटिशन नॉन एकेडमिक कॉम्पिटिशन मैम मैम मणिपुर मैम पुक्चेल सेंगना माई पाकरखे चही टीम चैंपियन लौजरनी हंदू इमा लेबाक मणिपुर टीम चैंपियन माई पाक हंजरखे मैम मफम